Baba. Isa hawgaledana. Isa bubras ka torobo. Hoy Baba. Baba, tancharinge talebiyo. Ayukta dine thawsaba phate. Adu sarukne baba sak thongmurage. Sa oina sarsiko. Baba tale tancharinge se talebiyo lao se. Lao talebiyo lao. As. Fare. Ngasigidi baba lerage. Adugane nungtigidi tanchage habiyaroko. Hoy Baba. Lao. Morning, sit down. Thank you, Miss. Angang sa roll kausi ko. Roll number 1, Present, Miss. roll number 2, Present, Miss. roll number 3, Present, Miss. roll number 4. Present, Miss. Angang sa noibu matam kuina school karudraga ngasi karagpase nungaibro. Yes. Lan sunye mabanina nakhoi school mahogsagumna changnai na kara uko. Yes. Hare adudi larik takpa haurasiko. Mamangda aina takhiba Ima Manipur haiba sarengdo noi pharibo. Paris. Adudi nakhoi pulab amukta hairaudana. Yes. 1, 2, 3. Kurundari Ima Manipur Singsang Luhut Tolibi Tureling Latsi Libi Asang Mapijona Laitengbi Pantha Karuma Tauganbi Jaring Mapantaribi No Train Mauling Libi Manihu Manganay Libi Malem Sana Pau Libi Bibiyu Taugan Balem O. Hi, nangbu. Angang hostel changni hai dubu poche awar pa yang brane.
ꯑꯣ ꯌꯦꯡꯉꯦ ꯌꯦꯡꯉꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯋꯥꯠꯇ꯭ꯔ ꯃꯥꯜꯂꯤ ꯑꯗꯣ ꯃꯣꯏ ꯕꯕꯥꯁꯨ ꯅꯆꯥꯅꯤ ꯈꯔ ꯍꯪꯕꯤꯕ ꯌꯥꯗ꯭ꯔꯣ ꯏꯍꯦ ꯅꯪꯅ ꯃꯃꯥꯅꯤꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯈꯪꯉꯝꯒꯅꯤꯅ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯣꯏ ꯕꯕꯥꯁꯨ ꯅꯆꯥꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯥꯏꯕ ꯍꯪꯕ ꯌꯥꯏꯗꯅ ꯐꯔꯦꯁꯦ ꯍꯩ ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯍꯥ ꯂꯥꯏꯔꯤꯛꯄꯨ ꯄꯥꯈꯤꯕ꯭ꯔꯥꯕ ꯍꯣ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯦ ꯍꯥꯏ ꯅꯤꯡꯊꯦꯝ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯣ ꯅꯪ ꯄꯥꯕꯅꯅꯦ ꯅꯪ ꯀꯧꯔꯤ ꯂꯥꯎ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯍꯩ ꯏꯆꯥꯕꯨ ꯏꯆꯥꯅ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯕꯨ ꯂꯣꯏ ꯁꯨꯔꯕꯣ ꯁꯨꯔꯦ ꯄꯥꯕ ꯑꯣ ꯍꯩ ꯑꯋꯥꯠ ꯑꯄꯥꯒꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯂꯩꯇ꯭ꯔꯦ ꯑꯣ ꯌꯥꯝ ꯐꯔꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯍꯌꯦꯡ ꯍꯣꯁꯇꯦꯜ ꯆꯪꯈ꯭ꯔꯒꯅꯦ ꯃꯆꯤꯠ ꯀꯧꯔꯝꯃꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯃꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯃꯗꯨꯁꯨ ꯅꯃꯥꯗ ꯃꯨꯟꯅ ꯌꯦꯡꯍꯜꯂꯨ ꯍꯣꯏ ꯄꯥꯕ ꯑꯣ ꯐꯔꯦ ꯆꯪꯉꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯄꯥꯕ ꯆꯪꯉꯣ ꯃꯣꯏ ꯃꯄꯥ ꯍꯣꯔꯦꯟꯗꯤꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕ ꯍꯣꯏꯁꯨ ꯌꯥꯎꯔꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇꯗꯤ ꯆꯥꯕ ꯌꯥꯕ ꯖꯥꯠꯅꯤ ꯆꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯛꯁꯦ ꯉꯟꯇꯥ ꯊꯪꯗꯣꯛꯎꯔꯒꯦ ꯍꯩꯃꯥ ꯏꯁꯨ ꯊꯣꯏꯕ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯕꯣꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯕꯣꯕꯣꯛ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦꯕ ꯏꯁꯨꯅ ꯏꯁꯣꯛ ꯁꯣꯛꯊꯔꯒ ꯂꯥꯛꯏꯁꯤꯕꯣ ꯍꯣꯏꯅꯦ ꯑꯁ ꯃꯁꯤ ꯂꯝꯕꯤꯗꯒ ꯃꯄꯥꯅ ꯆꯩꯕꯤꯔꯛꯑꯃꯅꯤ ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯀꯩꯁꯨ ꯇꯧꯗꯦ ꯕꯣꯕꯣꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯒꯕꯨ ꯁꯣꯛꯊꯔꯒ ꯂꯥꯛꯏꯕ ꯍꯩ ꯅꯪꯒꯤ ꯕꯣꯕꯣꯛꯅꯅꯦ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤꯅꯦ ꯕꯣꯕꯣꯛꯇ ꯏꯁꯨꯒꯤ ꯕꯦꯒꯀꯁꯦ ꯑꯝꯇ ꯄꯤꯔꯛꯑꯣꯁꯦ. ꯂꯧꯊꯣꯛꯄꯤꯌꯨ ꯑꯦꯁ ꯂꯥꯎ ꯍꯩ ꯆꯥꯎꯕꯅ ꯂꯣꯏꯔꯦꯅꯤ ꯏꯁꯨꯁꯦ ꯆꯥꯎꯔꯦ ꯍꯩ ꯉꯁꯥꯏ ꯀꯔꯤ ꯃꯊꯦꯜ ꯄꯤꯖꯕ ꯅꯄꯥꯅ ꯉꯁꯥꯏꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯄꯨꯄꯨ ꯅꯠꯇꯦ ꯅꯣꯏ ꯄꯥꯕꯅ ꯏꯁꯨꯁꯤꯕꯨ ꯉꯥ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯕ꯭ꯔꯣ ꯄꯤꯖꯗ꯭ꯔꯒꯅ ꯕꯣꯕꯣꯛꯅ ꯄꯤꯖꯔꯒ ꯂꯣꯏꯔꯦꯗꯅ ꯕꯣꯕꯣꯛ ꯄꯥꯝꯅ ꯉꯥ ꯑꯗꯨꯝ ꯄꯤꯖꯩꯗ ꯉꯁꯤꯗꯪ ꯆꯥꯗꯕꯅꯦ ꯌꯦꯡꯉꯨꯅꯦ ꯁꯤꯡꯗ꯭ꯔꯥ ꯃꯤꯁꯤꯕꯣ ꯊꯤꯗ ꯏꯁꯨꯁꯦ ꯄꯥ ꯀꯪꯈꯠꯂꯤꯕ ꯇꯧꯔꯤꯁꯦ ꯁꯤꯡꯗꯅ ꯍꯥꯏꯕ ꯅꯆꯥꯅꯨꯄꯥꯁꯦ ꯕꯨꯕꯣ ꯍꯣꯏ ꯄꯨꯄꯨ ꯍꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣꯅꯦ ꯈꯨꯔꯥ ꯑꯩ ꯃꯈꯥ ꯂꯩꯀꯥꯏꯗ ꯁꯦꯡ ꯈꯤꯇ ꯂꯧꯁꯜꯂꯨꯈꯤꯒꯦ ꯑꯣ 이덤사 신토이버지 ꯉꯥꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯣꯏ ꯑꯩ ꯀꯨꯏꯔꯛꯑꯣꯏ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩꯗꯤꯅꯦ ꯏꯀꯥꯎꯕ ꯀꯥꯎ ꯍꯣꯔꯦꯟꯗꯤꯅꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯒꯗꯕꯅꯤꯀꯣ ꯀꯔꯤ ꯂꯩꯒꯦ 이덤사 ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯍꯌꯦꯡꯗꯤ ꯍꯣꯁꯇꯦꯜ ꯆꯪꯈ꯭ꯔꯅꯦꯌꯦ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯇꯧꯕꯅꯤ ꯍꯣꯏ 이덤사 ꯆꯠꯂꯨꯔꯣ 이붕어 ꯄꯪꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯍꯣꯏ ꯈꯨꯔꯥ ꯂꯥꯡꯂꯦꯟ ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯕꯁꯦ ꯋꯥꯕ꯭ꯔꯅꯦ ꯈꯔꯗꯤ ꯋꯥꯏ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯣ ꯎꯕꯗ ꯋꯥꯕꯒ ꯂꯣꯏ ꯐꯈ꯭ꯔꯦꯗ ꯑꯗꯨꯕꯨꯗꯤ ꯊꯋꯥꯏ ꯌꯥꯎꯕ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯑꯣꯖꯥꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯅꯤꯗꯅ ꯑꯁ ꯅꯪꯁꯤꯗꯤ ꯑꯗꯣ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯧꯕ ꯃꯥꯟꯕ꯭ꯔꯣ ꯈꯪꯗꯦ ꯌꯥꯗ꯭ꯔꯁꯨ ꯌꯥꯍꯜꯂꯗꯝꯅꯤ ꯀꯩꯅꯣ ꯌꯥꯗ꯭ꯔꯁꯨ ꯌꯥꯍꯜꯂꯅꯦꯕꯣ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯦꯗꯅ ꯅꯪꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃꯗꯤ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯑꯁ ꯑꯗ ꯇꯥꯏꯍꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯥꯟꯁꯦ ꯈꯔꯗꯤ ꯅꯦꯝꯊꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯨꯗꯅꯦ ꯆꯥꯅ ꯊꯛꯅꯕꯒ ꯁꯦꯜꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨꯁꯦ ꯌꯥꯏꯌꯦ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯏꯄꯣꯛ ꯅꯨꯃꯤꯠꯁꯦ ꯃꯐꯝ ꯑꯃ ꯈꯪꯅ ꯈꯨꯜ ꯉꯥꯛꯄ ꯃꯌꯥꯝꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯜꯂꯤ ꯃꯁꯤꯁꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯁꯄꯣꯔꯠ ꯇꯧꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕꯗꯤꯅꯦ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ ꯆꯨꯝꯃꯦ ꯑꯗꯣ ꯅꯪꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤꯕ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤ ꯁꯤꯗꯒꯤꯗꯤ ꯁ꯭ꯀꯨल ꯆꯠꯄ ꯍꯧꯈ꯭ꯔꯗꯤ ꯊꯕꯛ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯎꯅꯕꯒꯁꯦ ꯄꯥꯛꯅ ꯐꯪꯉꯔꯣꯏꯀꯣ ꯐꯪꯅꯤꯌꯦ ꯀꯩꯗꯧꯕꯒꯤ ꯐꯪꯉꯣꯏꯗꯣꯏꯅꯣ ꯑꯩꯕꯨ ꯃꯤꯔꯝꯗ ꯆꯠꯇꯧꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯤꯡꯉꯤ ꯅꯨꯡꯇꯤꯒꯤ ꯎꯖꯅꯕ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯑꯩꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯗꯣꯏꯅꯤꯀꯣ ꯃꯤꯅ ꯉꯥꯡꯅꯈꯤꯅꯤ ꯏꯀꯥꯏꯖꯩꯗ ꯃꯤꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯏꯀꯥꯏꯗꯣꯏꯕ 이까이드디야 ꯂꯥꯡꯂꯦꯟ ꯅꯪꯁꯦ ꯅꯨꯡꯁꯤꯕꯒ ꯐꯖꯕꯒ ꯄꯨꯜꯂꯤꯀꯣ 아스 미다니고
थैरिबा आइगी सक्सीगा ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣ ꯇꯣꯝꯊꯤꯟ ꯑꯩꯕꯨ ꯐꯖꯕ꯭ꯔꯥꯅꯦ थाजगी मै थोंना नंगोंद तांजबने इंग्लब थाबलगी मंगालना नंगोंद इकाइबने थाजगी मै थोंना नंगोंद तांजबने इंग्लब थाबलगी मंगालना नंगोंद इकाइबने पंजाब sama leirabaso ipakaya na thatlaso karigi nangna mipai gani akiba pumbado thadoklo nang aigi nungsiba mapuksi magidi dagat pangamlaro nang buay tagi oirani yek na chamalaglasu thadok laroy nang bu mapuksi magi udo na chat lage panthong yaw na ba Baba, ngasidi ayu sa tira.
ꯆꯠꯇꯣꯏꯅꯤ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯄꯥꯕ ꯊꯕꯛ ꯆꯠꯈ꯭ꯔꯗꯤ ꯅꯪꯗꯤ ꯀꯥꯏꯗ ꯂꯩꯍꯧꯗꯣꯏꯕ ꯉꯍꯥꯟꯈꯩꯗꯤ ꯄꯥꯕ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯄꯨꯄꯨꯍꯣꯏꯒ ꯑꯗꯨꯝ ꯂꯩꯗꯨꯗꯤ. ꯉꯁꯤꯗꯤꯅꯦ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯗꯣ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯑꯗꯨꯗꯤ ꯄꯥꯕꯒ ꯂꯩꯇꯥꯕ. ꯑꯩꯗꯤ ꯄꯥꯕꯒ ꯂꯩꯕꯅꯦ ꯅꯨꯡꯉꯥꯏ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥꯁꯤꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯆꯥ ꯊꯣꯏ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ ꯄꯥꯕ, sida ꯂꯩꯔꯤꯕ ꯅꯨꯡ ꯃꯌꯥꯝꯁꯦ ꯄꯥꯕ ꯅꯣꯏ ꯊꯨꯒꯥꯏꯗꯣꯏꯔꯣ? ꯅꯠꯇꯦ ꯇꯨ ꯕꯣꯕꯣꯛ ꯈꯣꯏ ꯀꯀꯥ ꯈꯣꯏ ꯃꯌꯥꯝ ꯂꯩꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯨꯒꯥꯏꯗꯣꯏꯅꯤ. ꯑꯗꯨ ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯅꯨꯡ ꯊꯨꯒꯥꯏꯔꯤꯁꯦ? ꯁꯤꯒꯤ ꯅꯨꯡ ꯃꯌꯥꯝꯁꯦ ꯊꯨꯒꯥꯏꯔꯒꯅꯦ ꯍꯣꯔꯦꯟ ꯁꯦꯜ ꯑꯣꯟꯊꯣꯛꯇꯣꯏꯕ. ꯀꯩꯅꯣ ꯄꯥꯕ? ꯅꯨꯡꯅꯕꯨ ꯁꯦꯟ ꯑꯣꯟꯅꯕ꯭ꯔꯣ? ꯄꯥꯕꯅ ꯍꯧꯖꯤꯛ ꯊꯨꯒꯥꯏꯔꯤꯕ ꯅꯨꯡꯁꯤꯅꯅꯦ ꯍꯣꯔꯦꯟ ꯃꯤꯅ ꯂꯩꯈ꯭ꯔꯒ ꯁꯦꯟ ꯑꯣꯟꯗꯣꯏꯕ. ꯑꯗꯨꯗꯤ ꯄꯥꯕ ꯑꯩꯁꯨ ꯁꯦꯟ ꯐꯪꯅꯕ ꯅꯨꯡ ꯊꯨꯒꯥꯏꯕ ꯌꯥꯎꯔꯒꯦ. ꯌꯥꯗꯦ. 이샤디 라이릭 깐나 땀마가 아저거 비살 오이나부 호나거더버니 마tung 만au nung thugai ba yoge habe yorko adu baba pupuna haibadadi babje lari yam hai hai adu kari gi officer oijino baba dine class ai pakto tam howe aduna officer oba yadaba isan hayeng babgi mohod lari yamna tamlaga officer organe baba nungaina thamo pamdabrane babe baba ai shojana babu nungaina thamdone बाप जो नूं थुगाय बगम तो चला लो अदुनी दने चाची दे चलो साना जरूर होय पाबा महाक्न मपुरोइबदा अमुक हन्ना सरेंग ओनबिरनु हाइजरामि नुपा अदो अमुक हन्ना सरेंग ओनखिद्रे ताइबंग मी ओइना नुंगाइना पानमिनाखि ngसागी लुख्राबी ममाना पोकपा मचा सरेंग दो हौजिकती निंगथौ मचा नुपीदुगा नुंगाइना पानमिनाख्रे सरेंग दुसु ताइबंग मी ओंदुना अदुमक लाइख्रे सरेंग अमुक ओनखिद्रे को सरेंगी वारी हारिबा वारी असिना ममा मचागी नुक्सिनाबा मचागी दमक ममाना कयाम वाजाबा मचासिंगी दमक ममाना पांथोकपा ngamdaba thabak amata laite haibado taklibandiko aduna nakhoi nakhoigi imasingduna yamna nungsina cheksinna khanjaribani aduna nakhoi lamhenba yade lairik yamna paraga matik chaba mi amamam oiduna ima ipabu nungaina thamgadabani ko nakhoibu yumda nakhoigi imana luna tawbidabro tawi miss Sinthoiba kaigino nangna khumdridi nangdi imana luna tawbidabro Sinthoiba kaidawrage nangbo kaisu tawde miss Kaigi kapino se to se kaigi kapino kapkano kaidawrage nangbo Itaw, tingin lo sila sida na. hoi to Itaw, nangi na sa Sinthoibadudi ojana gyam luna loini haine. kanan haire ino ne taw Aigi isa tombadusu Sinthoibaga class amadada punna taminai dudi. hoine wakhan bo oirodre taw Aduni kainabu tokpa pokpra haiduni. Wakhal taba itawna pokpa isabu karigi mithoi mi heloi. Itawna nasagi damakta hotnarise akhodi na tok tamjanmingini itaw. as itawne ngang thoro posima haisho haibani taw nathaugi wakhalondadi ichabu afaba matik chaba mi mo oinna bo honagi harabadine isagi mafamda khadima oigadamni taw
이사기 와칼론 이사기 타모이 그때만 강도고 마타우다 마마 마파 오이버싱나 말렘시다 이사기 나마 방토pa ngamdaba thab amta leite hanaribane laije ronungdasu lemlengagi saklo lawgani sukdaba umangdasu nongsagi saklo lawgani ningtham thala e ichabu lumhangani kalen thala e ichabu inghangani adugane nungju thalak labasu isagi damakta pesu oigani ꯐꯠꯖꯩ ꯏꯇꯥꯎ ꯃꯗꯨꯗꯅꯦ ꯏꯇꯥꯎ ꯅꯇꯥꯎ ꯅꯪꯕꯨ ꯈꯪꯊꯥ ꯊꯥꯒꯠꯅꯤꯡꯉꯤꯁꯦ as itausidii ba isa thoy lorabo nangbo Lure papa. se baba sa ambirage zaro Papa, horen di miss nane. Sering parak tadi phuni aingo. ado isabu pharabo Ngarang pa mana takpiri di bu karabo. hoine baba di kau thore dana se zasalo se isa thoy kedoro ginangbo Pukci am nae. kasu toro se hospital sa se Ngasidi manga suba latamgi chathok chachingi pambai hariba parado taxi ko. Miss, larik takpiro. Tase phamo. Malemda taibang mina ihan hana leiba haurakpadagi ngasi phaubada chathok chachingi nungainaba masana honajarakpagi nushiraba wari kaya lei. doctor aigi isagi anabasibo ꯑꯉꯥꯡꯁꯤꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯁꯦ ꯑꯦꯄꯦꯟꯗꯤꯛꯁ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ adudi doctor kamai tawni ꯑꯦꯄꯦꯟꯗꯤꯛꯁꯇꯤ ꯀꯨꯏꯊꯅ ꯊꯝꯕꯗ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯑꯗꯨꯅ ꯉꯁꯤꯃꯛ ꯁꯔꯖꯔꯤ ꯇꯧꯔꯁꯦ adu doctor seldi kemuk changani ꯏꯁꯨ ꯌꯥꯝꯅ ꯆꯪꯉꯣꯏꯗ ꯍꯦꯜꯊ ꯀꯥꯔꯗ ꯄꯥꯏꯕꯤꯕ꯭ꯔꯣ paisade doctor ꯑꯗꯨꯗꯤ 25 to 30,000 ꯃꯨꯛ ꯄꯥꯏꯕꯤꯔꯣ adudi doctor ayum phawda chacharukige hojikti sel su yawjarakte ayum ni purak lakjarage ꯑꯗꯣ ꯑꯦꯄꯦꯟꯗꯤꯛꯁꯇꯤ ꯀꯨꯏꯅ ꯊꯝꯕꯗ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯂꯥꯏꯅ ꯂꯨꯕ ꯂꯩꯅꯥꯅꯦ hoi doctor adudi ai chacharukige ꯍꯣꯏ ꯐꯔꯦ kana amaki mafumti karisu lektaba sanfamne adubo nomagi sara taliba aigi famdade sauraba polum amana ikok thaksida nan thabagum thoklare Mamapo, aigi chabu, tek ta kai da bohen biu ko. Khong chat ni panthong tam li ba, phi rep ni khong pham chết la ba, chok tha ba nai dra ba, thau na kaya na, lu tong khu ding da yom li ba, lan mi ni. Pham kaya gilan lan mi ni lan mi
ꯁꯦꯜꯁꯦ ꯄꯥꯏꯁꯜꯂꯣ ꯊꯣꯏꯕ ꯏꯁꯨꯗꯣ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤꯅꯦ ꯄꯥꯏꯁꯜꯂꯣ ꯊꯣꯏꯕ ꯂꯧꯁꯜꯂꯣ ꯄꯥꯏꯁꯜꯂꯣ ꯍꯥꯏ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯏꯁꯨ ꯅꯥꯕ ꯌꯥꯕ꯭ꯔꯥꯅꯦ ꯍꯥꯏ ꯁꯦꯜꯗꯨ ꯄꯨꯔꯒꯅꯦ ꯅꯪ ꯍꯥꯟ ꯆꯠꯂꯝꯃꯣ ꯅꯪꯗꯣꯝꯆꯥꯒ ꯑꯩꯒ ꯁꯨꯡꯂꯩ ꯂꯥꯛꯑꯗꯕꯅꯤ ꯑꯩꯒꯤ ꯂꯨꯔꯕ ꯆꯤꯔꯕ ꯃꯇꯝꯁꯤꯗ ꯅꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯨꯔꯥꯇꯣꯟ ꯏꯗꯣꯝꯆꯥ ꯑꯃꯗꯤ ꯈꯨꯔꯥꯇꯣꯟꯒꯤ ꯂꯃꯟꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯂꯃꯟꯒꯤ ꯋꯥꯗꯣ ꯇꯣꯛꯑꯣ ꯆꯠꯂꯣ ꯅꯪ ꯈꯨꯔꯥꯇꯣꯟꯒ ꯑꯩꯒꯁꯨ ꯂꯥꯛꯇꯣꯔꯕꯅꯤ ꯑꯉꯥꯡꯗꯣ ꯌꯦꯡꯕꯤꯔꯝꯃꯨ ꯆꯠꯂꯣ ꯊꯣꯏꯕ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯗꯣꯏꯁꯤꯗꯤ 이해 짤로네 낭보 이붕어 짤로 탱은이네 ꯆꯠꯂꯣ 짤로 하이 마마 라오 거기 아니 슬로시 짤로시 라오 ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯀ꯭ꯂꯥꯁꯇ ꯑꯉꯥꯡ ꯑꯃ ꯌꯥꯎꯋꯦ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯐꯕ ꯃꯔꯝꯁꯨ ꯌꯥꯝ ꯃꯣꯛꯄ ꯀ꯭ꯂꯥꯁꯔꯨꯝꯗ ꯃꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯐꯥꯎ ꯌꯥꯎꯗꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯉꯥꯡꯗꯨꯅꯒ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕ? ꯑꯁ ꯋꯥ ꯑꯝꯇ ꯐꯩꯖꯜꯂꯛꯈꯤꯅꯨꯕ ꯑꯁ ꯅꯪ ꯅꯣꯛꯅꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯥꯏꯔꯣꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯉꯥꯡꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯁ꯭ꯀꯨꯜ ꯂꯥꯛꯇꯕ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯍꯪꯒꯗꯕꯗꯨꯁꯨ ꯍꯪꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯉꯥꯡꯗꯨꯕꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ? ꯁꯤꯟꯊꯣꯏꯕ ꯀꯧꯋꯦ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗꯤ? ꯑꯗꯨꯗꯤ ꯑꯃꯠꯇ ꯈꯪꯗꯦ ꯁꯤꯟꯊꯣꯏꯕꯅ ꯍꯥꯏꯕꯗꯗꯤ ꯃꯥꯒꯤ ꯄꯥꯕꯗꯣ ꯄꯥꯎꯆꯦ ꯊꯥꯕ ꯆꯠꯂꯦꯗꯤ ꯍꯥꯏ ꯑꯗꯨꯗꯤ ꯑꯉꯥꯡꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯗꯤꯇꯦꯜꯁꯇꯣ ꯅꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯐꯥꯏꯜꯗꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯍꯌꯦꯡ ꯈꯪꯗꯣꯔꯛꯑꯣ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯈꯪꯗꯣꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯁꯤꯀꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯑꯁ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯥꯜꯂꯤꯗ ꯌꯨꯝꯁꯤꯗꯤ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ ꯉꯁꯥꯏ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯁꯤ ꯌꯨꯝꯁꯦ ꯑꯣꯏꯗꯣꯏꯅꯦ ꯑꯁ ꯀꯅꯥꯝꯇꯕꯨ ꯂꯩꯕ ꯎꯗꯦꯗ ꯁꯤꯟꯊꯣꯏꯕ 이비마 그나 항번호 ꯑꯩ ꯁꯤꯟꯊꯣꯏꯕꯒꯤ ꯑꯣꯖꯥꯅꯦ ꯑꯗꯣ ꯁꯤꯟꯊꯣꯏꯕꯕꯨ ꯂꯩꯇꯕ ꯖꯥꯠꯂꯣ? 이비마 마탁당 아땅 까카시도 ꯌꯥꯔꯅꯤ ꯁꯤꯗ ꯑꯗꯨꯝ ꯂꯦꯞꯆꯔꯒꯦ ꯑꯗꯣ 이비마나 락바부 까리 이돔자 하이나 ꯑꯗꯨꯝ ꯀꯧꯖꯔꯒꯦ 야이다 이돔자 ꯁꯤꯟꯊꯣꯏꯕꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯦ ꯁ꯭ꯀꯨꯜ ꯂꯥꯛꯇꯕ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣꯅ ꯁꯨꯝ ꯍꯪꯕ ꯂꯥꯛꯄꯅꯦ ꯃꯥꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯑꯉꯥꯡꯅꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯪꯕ ꯂꯥꯛꯏꯅꯤ ꯁꯨꯝꯗꯧꯕꯅꯤ 이비마 신토이바도 마상암다다나 호스피탈다 레이크레 신토이바보 마빠나수 마탄타 코이신 진자바도다 스쿨다수 마탐 자나 파우 피바 ngamhoutre 와라웅 코이베마 아도 이돔자 신토이바나 레이리바 호스피탈도 카람바 호스피탈다노 아이코이기 시기 디스트릭 호스피탈세 시다 레이바니 파레두디 이돔자 아코이 아무 자자루키게 라오 자시 라오 ꯆꯠꯂꯁꯤ 이돔자 자루키게 호이 이비마 토이바 난 이슈기 만학다 레르모고 쿠라진 북다 짤루히 ꯍꯣꯏ ꯈꯨꯔꯥꯇꯣꯟ 예 독터네 히다 항아디네 시다 로이 레르바니고
ꯈꯨꯔꯥꯇꯣꯟ ꯁꯨꯡ ꯍꯪꯒꯦ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕꯁꯨ ꯐꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯕꯤꯔꯨꯔꯣ ꯍꯩ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯅꯦꯍꯦ ꯏꯁꯨꯁꯦ ꯄꯨꯡꯐ ꯐꯔꯒꯅꯦ ꯌꯨꯝꯗ ꯄꯨꯗ꯭ꯔꯤ ꯐꯥꯎꯗꯤꯅꯦ ꯑꯩꯅꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯕꯨ ꯑꯗꯨꯝ ꯁꯪꯗꯅ ꯂꯩꯗꯣꯏꯅꯦ ꯑꯗꯨꯒꯅꯦ ꯅꯟꯗꯣꯝꯆꯥꯅꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯔꯛꯑꯕꯅꯦ ꯑꯩꯅꯦ ꯅꯟꯗꯣꯝꯆꯥꯒ ꯄꯨꯟꯅ ꯂꯥꯛꯑꯒꯦꯀꯣ ꯅꯪꯅꯦ ꯏꯁꯨꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯇꯥꯊꯣꯏꯕ ꯑꯩ ꯁꯤꯟꯊꯣꯏꯕꯒꯤ ꯃꯃꯥꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯕꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ ꯁꯤꯟꯊꯣꯏꯕꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯈꯟꯖꯕ ꯑꯩꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯌꯥꯔꯒꯗꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯃꯤꯁꯀꯤ ꯃꯐꯝꯗ ꯂꯤꯖꯔꯒꯦ ꯑꯀꯥꯎꯕ ꯀꯧꯕ ꯃꯍꯥꯛꯅ ꯍꯟꯖꯟ ꯍꯟꯖꯟ ꯂꯩꯔꯣꯟ ꯆꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯤꯡꯁꯤꯡꯕ ꯀꯧꯕ ꯃꯍꯥꯛꯅ ꯃꯃꯤ ꯁꯥꯝꯍꯟꯕ ꯉꯝꯗ꯭ꯔꯕ ꯃꯥ ꯑꯩꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤ ꯋꯥꯔꯤꯅꯤ ꯉꯁꯤꯁꯨ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ ꯑꯈꯥꯡ ꯀꯟꯕꯤ ꯈꯣꯡꯐꯝ ꯆꯦꯠꯄꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯂꯤꯛꯂꯥ ngào đấy chứ ngày xí cái môi tây mà cái bột tu đi à đi phơi hết à sugon thôi yo nupi na trane ấy đâu game sabon tu yang hay ko mai thuông na ka ning thi bane savana ka faja bane nupi angang ne no sitaba tawno khangbra na re ne pure aside ai chelo ge hello hoi thole thole hai amuk cha tora bra hoi chalui ge bo nang amane na sin na taba thabak yam tawi ko nupi nang na sagon thauba tamdana thang ta tamdana nate nang mu nupa olage hairi bra ba akhoi bok sidi ba abo nupi bu oirasu nupa bu oirasu thaba khudimak sa haijanbada mangjaba kem leite nupa myam amasu wangkhai phi sadana rani phi sadana sen ta nai myam sidi makhoi ka su nupi ondena masigi machin sidine pakhum chuwa de wate ba nasuna haijari base aseng bane abo aigidi ibung ipa so amata leijadabanina mina laksadana ba lau khara tamdaba haitaba yadabani ai thengre manam nam chalo 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 bema nang musal lage ro hoi pabung se yare yare phajana chalo ko pabung nasa nupi se lai roi dauri ko section jo hai ꯎꯍꯧ ꯂꯧꯍꯧꯗꯦꯅꯦ ꯂꯣꯟꯅ ꯆꯦꯟꯖꯜꯂꯛꯑꯗꯤ ꯀꯥꯏ ꯎꯗꯣꯏꯅꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯀꯩꯊꯦꯜ ꯃꯆꯥ ꯊꯣꯛꯎꯒꯦ ꯇꯧ
ꯅꯌꯨꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯗꯨꯕꯨ ꯊꯧꯔꯒ ꯀꯣꯛ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯍꯣꯏꯗꯤꯅꯦ ꯅꯪꯒꯤ ꯁꯥꯏꯀꯜꯁꯦ ꯌꯥꯝꯅ ꯇꯣꯡꯖꯅꯤꯡꯕ ꯑꯗꯨꯅ ꯊꯑꯣꯏꯅ ꯉꯥꯏꯔꯝꯃꯤꯕ ꯌꯥꯔꯁꯦ ꯆꯠꯂꯣ ꯊꯧꯔꯣ खामोबा लाओ ꯀꯩꯗꯧꯔꯒꯦ? लाओ तो लाओ लाओ ꯀꯩꯗꯧꯔꯒꯦꯕ? ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ? ꯑꯁ ꯐꯝꯗ ꯐꯝ 미닛 ꯑꯃꯇ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯒꯤꯁꯦꯕ ꯑꯩ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ ꯀꯣꯟꯅ ꯁꯥꯔꯁꯦ. ꯑꯁ ꯉꯥꯏꯈꯣꯕ ꯐꯝ ꯅꯪꯒꯤꯗꯤ ꯊꯕꯛ ꯑꯗꯨꯝ ꯍꯥꯏꯂꯦ ꯅꯣꯡꯇ ꯋꯥꯔꯤꯒ ꯊꯤꯅ ꯁꯥꯟꯅꯕ ꯐꯪꯗꯦ. ꯑꯩꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯕ. ꯍꯣ ꯀꯩꯁꯨ ꯍꯦꯜꯂꯣꯏꯌꯦ ꯍꯌꯦꯡ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯄꯗꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯔꯟ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯇꯣꯏꯅꯦ. ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯄꯥꯎ ꯐꯥꯎꯅꯅꯕ ꯐꯣꯟ ꯑꯝꯇ ꯄꯥꯏꯌꯨ. ꯑꯩ ꯄꯥꯏꯔꯣꯏ. ꯑꯩꯉꯣꯟꯗ ꯐꯣꯟꯒꯤ ꯃꯊꯧ ꯇꯥꯗꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯦ ꯗꯥꯊꯣꯏ ꯃꯊꯟꯇ ꯑꯣꯏꯔꯝꯒꯅꯤ. ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯏꯁꯥꯒꯤ ꯏꯊꯧꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ. ꯅꯪ ꯑꯩ ꯄꯥꯎ ꯐꯥꯎꯅꯩꯁꯤꯕꯨ ꯏꯕꯥꯅꯤꯒꯤ ꯃꯊꯧ ꯅꯠꯇꯕ꯭ꯔꯥꯕ? ꯂꯤꯛꯂꯥ 이반이기 말이야. 반통 여고도 보면 안 돼. ꯀꯩꯅꯣ ꯑꯃꯨꯛ ꯏꯃꯣꯁꯅꯦꯜ ꯑꯣꯏꯁꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯕꯩ ꯄꯟꯊꯨꯡ ꯌꯧꯔꯣꯏꯗꯣꯏꯅꯣ? ꯅꯨꯡꯁꯤꯅꯩ ꯃꯌꯥꯝꯁꯦ ꯊꯨꯡꯅꯒꯦꯅ ꯅꯨꯡꯁꯤꯅꯩ ꯅꯠꯇ꯭ꯔꯣ? ꯅꯠꯇ꯭ꯔꯕ? ꯍꯣꯏ ꯃꯥꯅꯦ. ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯆꯨꯝꯃꯦ. ꯑꯗꯨꯕꯨ ꯅꯪꯗꯤ ꯈꯨꯜꯁꯤꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ. ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯁꯨꯕ ꯄꯤꯗꯣꯟꯕ ꯃꯆꯥꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯅꯤ. ꯗꯥꯊꯣꯏ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣꯕ. ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ. ꯅꯪ ꯑꯩ ꯃꯄꯣꯛ ꯆꯞ ꯃꯥꯟꯅꯩ. ꯀꯩꯒꯤꯅꯣ ꯌꯥꯝ ꯂꯨꯅ ꯈꯟꯖꯜꯂꯤꯗꯨꯕꯣ? ꯂꯦꯞꯀꯗꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯀꯅꯤ. Mi hamba
sini mitaram khebang thamoi sini shunghat birambang khongle thele ngai ngam latari phajil loge na thoki re marthok sini mitaram khebang thamoi sini shunghat birambang khongle thele ngai ngam latari phajil loge na thoki re Deri deri de da deri deri de da Sida kaidoramina. Tabaruba ama chatminarusena ngaijaramiba. Oo yare lao yumda thembiramage. Haima lao kaidoorage. Ho da thoina thinbiramdrasune aisu khong pale adum chatchagibe yai. Aina ngasai de wana ngaijarga kem khangbidabai wanine. Na tau yengena phagi tawani. Ai shune nana ngai biramba haidana lai khurama laini. Chinupa. Oh. Swashidi fast food restaurant wala medana. Tasaiba karino tasaiban habirisibo. Yero. Nangna liglabu nung sijaribodo hatak ma pokidi oiroi. Nupi habasi koidringaida nasagi tha hana khangune laira sudatnabasidi nupi sidine aina lawdurabani hero nangdi sesong taraga kaptuna lehorone ko Tasaiba wa se ngangthokjingaida palibana kokto hana sijina nangna ngasi hanthana uriba mahakse aigidi punsi khongloi oigadoribani sel paire nara leirena akhoi pabunga naknai haiduna aina nongonda yarani leirani siro madudi namangdabu mangmun nupi oibe khoina khwaidagi pamjabase akhoi buluna nungsina loina bibadun chara helabasu harau harau nokna himinabadun sibada puba yaroidaba lanthum seldo nati matungdadi dathoi ibanida khura oirakanu lao chaslo lao tau tau kaidangai lakaneba as ontokpani he nangju karam kandano aidi khangdene oi anka salazra Salase. anka matang budi sadrebu wamtang Hayune, kariwano hayune. kainone anka liglado Koi bema kaidorage. kasubudi nateda awang lekai pidat padatpa nonggi suraga chara tanba masaga phaba thoibaga Hai, thoibaga kaidoraba. makhoi ani do pattat ke nusine koinei hairine Kari? Ha, nangna hari sa singro. aseng mane angka wa launaraba warini da Kari? Aigi sanupina asuk yamna wakhan jawdaba. Hai, khangni. Hai, kanate saiba. Akoi bema gana nangga luhumbagi wafam amane. Naboka igana nan hogdokibado mado khara thojindaba yade ko. Mana lam pahen hen ba yaba natine. Hai, ngaiko. Wari sagiji. Karigino nangna handak marakse numit tadri ba halaktrisia. As abo yada toineba Nangga aiga wari sanagadaba lay. kai wari no ba Karigino nangna aina pamde haiba thabakse sum tawrise karigino haiba. ai kai dorage ba Aibu kaidorage gaina. Nangi thoi baiba pitat patat pa lamja sarado ai pamde ba. as abo nungsibadabu lairaba ina khunba thaknemba wangba haiba mum leibro aidi aibu thamoi sengna nungsibeba dathoigi damakta lepjabanebo Mama ye kaya ikai khangde nu yangun he. Yangoy nangna pangangda ngangbana oibe yaroi.
ꯅꯪ ꯂꯨꯍꯣꯡꯅꯕꯅꯦ ꯑꯩꯅ ꯉꯥꯡꯅ ꯁꯤꯡꯅꯗꯅ ꯂꯣꯏꯔꯕꯅꯤ ꯀꯅꯥꯒ ꯀꯅꯥꯒ ꯑꯣꯏꯔꯨꯗꯒꯦ ꯃꯔꯝꯁꯨ ꯃꯣꯛꯄ ꯁꯦꯟꯁꯨ ꯄꯥꯏꯕ ꯉꯥꯏ ꯁꯦꯟ ꯑꯣꯏꯕꯗꯁꯨ ꯃꯇꯤꯛ ꯆꯥꯕ ꯏꯁꯨ ꯆꯥꯏꯕꯒ ꯑꯦ ꯑꯁ ꯑꯩ ꯉꯝꯃꯣꯏꯀꯣ ꯕꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕꯗꯤ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯑꯣꯏꯖꯒꯦ ꯑꯩ ꯆꯥꯏꯕꯗꯒ ꯂꯩꯕꯒ ꯑꯁ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯩ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯉꯝꯃꯔꯣꯏꯀꯣ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪꯅ ꯉꯝꯗꯕꯒ ꯌꯥꯔꯣꯏꯀꯣ ꯅꯪ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯗꯥꯊꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯊꯕꯛ ꯆꯠꯄꯒ ꯂꯥꯏꯔꯤ ꯋꯥꯔꯤ ꯑꯔꯨꯕ ꯑꯝꯇ ꯇꯥꯟꯅꯈꯤꯁꯦꯕ ꯀꯌꯥꯝ ꯂꯨꯕꯅꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯁꯜꯂꯨꯔꯒꯦ ꯉꯁꯤꯗꯤ ꯃꯑꯣꯡ ꯃꯩꯇꯧ ꯇꯧꯏꯗ ꯗꯥꯊꯣꯏ ꯑꯩꯒꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯁꯦꯔꯤꯌꯁꯅꯦ ꯈꯨꯝꯃꯣꯕ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯨꯝꯗ꯭ꯔꯁꯨ ꯅꯪ ꯑꯩ ꯊꯃꯣꯏ ꯑꯅꯤ ꯃꯁꯛ ꯈꯪꯅꯔꯕ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯗꯅ ꯂꯣꯏꯅꯔꯤꯕꯁꯦ ꯑꯗꯨꯗꯤ ꯉꯁꯤꯃ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯂꯤꯛꯂꯥ ꯅꯪ ꯉꯁꯤꯁꯦ ꯂꯨꯔ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯣ ꯁꯦ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯕꯨꯛꯀ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯊꯥꯖꯅꯕ ꯁꯤꯟꯈ꯭ꯔꯦ ꯀꯅꯥꯗ ꯇꯥ ꯆꯥꯏꯕꯗ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯇꯥ ꯆꯥꯏꯕꯗꯤ ꯅꯈꯣꯏ ꯄꯥꯕꯨꯡꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯅꯤ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯍꯟꯖꯔꯁꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯦ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯒꯦꯅ ꯑꯩꯅ ꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯗꯥꯊꯣꯏ ꯅꯪ ꯅꯨꯄꯥ ꯊꯣꯛꯑꯣꯕ ꯑꯩ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯁꯦ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯂꯤꯛꯂꯥ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩꯕꯨ ꯅꯈꯣꯏ ꯏꯃꯨꯡꯅ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯄꯥꯝꯃꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯌꯦꯡꯈ꯭ꯔꯣ ꯑꯗꯨꯅꯤꯅꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯒꯠꯆꯔꯛꯄ ꯅꯨꯡꯁꯤꯕꯒꯤ ꯃꯪꯂꯥꯟꯁꯦ ꯀꯥꯏꯖꯔꯁꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯗꯥꯊꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯉꯔꯣꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯂꯤꯛꯂꯥ ꯊꯥ ꯈꯦꯠꯅꯕꯒꯤ ꯄꯟꯁꯦ ꯑꯩꯅ ꯂꯥꯟꯕ ꯉꯝꯃꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯈ꯭ꯔꯕ ꯑꯩꯅꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯧꯔꯕꯗꯤ ꯄꯜꯂꯁꯦ ꯑꯩ ꯂꯥꯟꯕ ꯉꯝꯒꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯥꯟꯊꯦꯡꯅꯒꯅꯤ ꯂꯤꯛꯂꯥ ꯗꯥꯊꯣꯏ ꯒꯦꯁꯤꯗ ꯂꯣꯜꯂꯤꯅꯤ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯈꯪꯕꯒꯤ ꯂꯣꯟꯒꯤ ꯌꯥꯎꯅ ꯂꯣꯟꯕꯅꯦ ꯂꯣꯟꯒꯦ ꯂꯣꯟꯖꯅꯨ ꯂꯣꯟ ꯂꯣꯏ ꯇꯣꯛꯁꯅꯨ ꯂꯥꯎ ꯌꯨꯝꯗ ꯆꯥꯎꯅ ꯍꯣꯡꯇꯣꯛꯁꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯀꯥꯟꯅꯄꯠꯇꯦ ꯃꯣꯏ ꯃꯄꯥ ꯀꯔꯤꯒꯨꯝꯕ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯗꯨꯅ ꯁꯥꯎꯕꯗꯒꯤ ꯄꯨꯂꯤꯁꯀ ꯇꯥꯛꯑꯝꯗꯅ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯝꯗꯧꯕ ꯏꯆꯥ ꯊꯣꯏꯕꯁꯤꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤꯗꯣ ꯍꯦꯔꯥ ꯃꯃꯥ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏꯅꯁꯨ ꯄꯥꯏꯍꯦꯟꯅꯤ ꯍꯦꯟꯖꯟꯕ ꯌꯥꯄꯣꯠꯇꯦꯗ ꯈꯨꯔꯥꯇꯣꯟ ꯏꯗꯣꯝꯆꯥ ꯑꯩꯕꯨ ꯐꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯗꯥꯊꯣꯏ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯍꯩ ꯂꯥꯎ ꯑꯥꯗ ꯂꯩꯔꯦ ꯂꯥꯎ ꯆꯪꯉꯁꯤ ꯂꯥꯎ ꯑꯩ ꯆꯥꯏꯕ ꯋꯥꯔꯛꯇꯕꯤꯁꯦ ꯑꯥꯗ ꯂꯩꯔꯦ ꯇꯣ ꯃꯈꯨꯠ ꯑꯁꯤ ꯄꯥꯏꯔꯒ ꯆꯤꯡꯉꯛꯑꯣ ꯍꯣꯏ ꯂꯣ
Hey! Kaino nang taydo? Hey! Mi usitaba. Nang ay si kanano masakang bro. Nang ay si kanano masakang bro. Hey! Khudmit khudang dagi horak pa. Napun sida pi anan bo bok chet pangam daba. Minnai macha. Nanggumba na so isugi mangga mangjaba sari ne. Ima suwagi wa sum na ngangbio. Imagi wahaydo karakan mali. Ay bema, ay nangangi bo wase. Matik jaba wani. Hey! Warak tabi! Law chasilaw! Law! Kung chasilaw! Pubigino! Law! Haridin! Angang pubigino! Ima! Angang di pubigino! Law chasilaw! Kaino imana tawgirisibo abo! Abo! Ibanin hey! Abo! Ay mo tambira mo! Ayum sida layzahurage abo! Yaroy haydi ayni yaroy haydi! Ayum sida layzahurage! Choba! Ay! Chalo di chalo! Chalo haydi ne! Chalo di chalo ne! Chalo Ay! haydi! Masikaya do! Masiyong ne! Datoy, ay chat mga moye. Ay chat mga moye, Datoy. Abo, ay Datoy, yung managtalay sa horage. Wara ba su sira ba su? Ay maginagtalay sa horage. Ay Datoy, manong siya, abo. Ahal naman gi! Napagi! Nabuki! Maiyang gabi! Nang nangasilya pibo kong pamdo, lale hek kangak pamikupta. Nang gisang japam tongdi, loola ba ni kango? Ngasi nang na aikoibo miyam mamangsi de ikaiba piba? Nang su nasagi nungsi ba? Nasagi minungsi haibada? Mapauksi magi pangdaba oyo. Hey! Bema! Ngasi haiban numisidagine mapa masagi marido aina tadalabane nang yumdane amugana changapuyang mapoksimagane aina intobane nang aigi isa natabane Hay soba, saiba, sasila. Hey! Nang busikre haina aina lawrban Abo! Abo! Ligla. Kapano se? Kapano? Inom sa layis dito.